Ngasigi video sina yamna maru wa ama khangan gani. Wakhal nungaitaba karigumba leina ama nate. Wakhal nungaitaba nangbu mi amani haibagi khudamni. Misak amana punsida wakhal nungaitaba karigi laklibano khangbadagi punsida achaubo hongbo purei. Wakhal henjinna khanbo watharai. Emotional strength manungdagi kanba ama oirei. Wakhalda khoirang khosauna bo watharakani. Lainariba mari mata relationship hena thamoi sengnarakani. Karigumba misak amana ngasigi video si khara chingsilaga taruragadi make punsida tapna ahongba lakani. Langtakna bo wakhalna makbo namtharamba liktharakani. Maramdi makna khanglakani aigi punsi hojiksu yamna mamal lei. Nungaitaba wakhal lakpada wana hingba thatorakani. Ahanbada makna khalamgani punsida awaba lakliba karigino ai awaba mi amani. Taraba tungda makna khangani wakhal nungaitaba mahausani. Nong mangi amuk nungsa thorakani. Misak amana awaba wakhalbu namthanaba honaba ngahaki nungaibada punsi hingni. Adubu misak amana nungaitaba wakhalga thengnaraga khangbadagi magi punsida awabana magi thakta kaba ngamde. Discipline amadi thabak tawada masana masamakpo thingba ngamlakloi. Video gi line na misak amabu manung yauba ngamgani. Wakhalgi punamoktagi achawa namthak hojik matam leiri. Haukiba matamda taksi sonba nangna ngasi thabak tawdabna oi. Hojik misak amana wakhal khanduna hingba thadorakani. Video sina misak amabu karamna mai pakpa ohengani. Awaba wakhal lakpada makpu accept taw. Hojiki matamda present time da hingo. Nungaibada mafam amada thupchinna leiba thadokangani. Discipline bu tamhangani. Ngasimak thabak tawhangani. Apik apikba thabakta nungaiba hehengani. Nungtigi nangbu hena chakhotangani. Video gi speed yangi natraga tappi khallagadi tapanba yanghanbagi option yawbani. Aikhoyu punsida awaba nungaitaba lai. Awaba nungaitaba wakhal amani. Wakhal sina lakpada misak ama. Wakhal sibu namthanaba honai. Ithomta ngaire tawfom khangdre reels scroll. Wakhal henjinna khalli. Adubu thaba ama tawringaida nungaitaba wakhal wathakhibagum phawi. Karigumba amana maram oiraga wakhal nungairamdaba. Thabak suba matamda wakhal thabakta chingchinduna wakhal nungaitaba likthabagum phawi. Video si aigi viewers amagi request tagi sembani. Video khara thengna lakpagi warauna roisi. Haibaga semba ngamde maramdi thijanbada matam changni. Mayamna punsida kari nungaitaba leiba sigi channel sida haiba yagani. Ai soidana hairakliba maram aduda video semlakani. Aina khalli hauji aikhoi asengba khangba mit pangthokba yamna maru oire. Channel sibu like comment subscribe tawrabasu yai tawdrabasu yai. Adubu video sida haiba wasingbu khangbadi yamna maru oire. Soul movie life philosophy punsigi artha future dante hojiki oiba matamdani. Aikhoi punsi chuppa wakhal amagi matungda tanaduna lei. Khalli nongma aigi punsida mai pakko phangani. Nongma aina khalliba punsidu phangani settle oigani. Nongma aigi punsida karisu wattaba chap chaba perfect life ta hingani. Matang sida wahangdi aikhoina khalliba potu phangle. Phanglaba tungda amuk wakhalda ahangba ma phawriba karigino. Psychology gi matung ina miyoibagi wakhal matam pumbada anauba pandam amagi matungda tanaduna lei. Sibu hedonic treadmill hai. Magna pamleba potu phanglaba tungda wakhalda amuk misak amagi wakhalna hangi mathangda karino sidagi punsi pothafam khangdaba hanjinna leisinduna lei. Soul cinema da panduna leiba wakhal bu thukai. Cinema Joe Gardner isai takpiba oja amani. Maki manglandi mak achauba isai gi oja ama oibani. Mang khalli aina achauba stage da isai takpa namitta aigi punsida nungaiba phangani. Adu magna hek maki khalliba manglan phangdore hairakpa matamda mak accident. Sigi tungda maki thawai atoba taibang amada leirami. Simak cinema gi ahanba thamoibu thugaiba yamna nungaitaba thobdok ama oi. Marakta punsina misak amabu awaba pi. Misak amana khalli aina khallibasi soidana oigani. Soidana yagani soidana phangani. Amuktang phanglagadi adu punsi nangna khallibadugumna nate. Punsida kari oirakani kananasu khangde. Matangsida misak amana masana masamu wahang ama soidana hangjai. Aigonda kari thoklibano. Asengba kari no itaw. Nang asonba matik chadaba apang mi nate. Nang supnatagi miyoiba amani. Miyoibagi wakhal punsiu phajinduna thamningi. Maki makhada pot punamak control da thamningi. Adubu life control tawba yade. Maki matung ina chatpa mathau tai. Khalamba manglan kairabadi thamoi kai. Adubu nangna khangba yamna maru oi. Punsida oihaningdaba thabaksing kari oiribano. Si nangna khanglagadi nangna thamoi kairaba tungda akanba mi ama oigani. Nangna pamleba pot phangdrabadi nang manghanbagi nate. Nangna punsida phattaba lambida chatpada kanbagi lakpani. Mai pakpa karigumba panthung ama nate. Mak supnatagi mikup khara tagini. Asengbu punsi nungaiba apenba nangna nungtigi hingliba apik apikpa khongthang apik apikpada nungaiba haibadani. Nangna khanggadabadi nang ngamaroi khangano nungaitabadi lakani. Nungaitabana nangbu
ꯀꯟꯈꯠꯍꯟꯒꯅꯤ꯫ ꯉꯥꯏꯈꯣ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯀꯅꯨ, ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯔꯠ ꯈꯔ ꯌꯥꯎꯔꯤ, ꯈꯪꯗꯕ ꯌꯥꯗꯕ꯫ ꯁꯣꯜ ꯃꯨꯚꯤꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯁꯔꯨꯛꯇꯤ ꯅꯤꯡꯖꯕ ꯑꯃ ꯊꯝꯕ, ꯄꯔꯄꯁ ꯊꯝꯕ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯕꯨ ꯄꯔꯄꯁꯀꯤ ꯃꯅꯤꯡꯗ ꯃꯩ ꯏꯁꯤꯡ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯅ꯭ꯌꯨꯔꯣꯁꯥꯏꯟꯁꯅ ꯍꯥꯏ ꯃꯤꯁꯛ ꯑꯃꯅ ꯂꯥꯛꯀꯗꯕ ꯃꯇꯝ ꯐ꯭ꯌꯨꯆꯔꯗ ꯍꯤꯡꯂꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯃꯇꯝ ꯄ꯭ꯔꯦꯖꯦꯟꯠ ꯇꯥꯏꯝꯗ ꯍꯤꯡꯕ ꯊꯥꯗꯣꯔꯛꯏ꯫ ꯂꯥꯛꯀꯗꯕ ꯃꯇꯝꯒꯤꯗ ꯈꯟꯗꯨꯅ ꯍꯤꯡꯕ ꯃꯤꯁꯛ ꯑꯃ ꯍꯤꯡꯅ ꯍꯤꯡꯅ ꯑꯁꯤꯕ ꯑꯃ ꯑꯣꯏꯔꯛꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯣꯜ 22 ꯂꯥꯛꯏ꯫ ꯃꯍꯥꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯏ꯫ ꯃꯍꯥꯛ ꯆꯠꯅꯤꯡꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯄꯨꯟꯁꯤ ꯍꯤꯡꯕꯒꯤ ꯀꯔꯤꯁꯨ ꯃꯔꯝ ꯂꯩꯇꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯔꯊꯇ ꯂꯥꯛꯄꯗ ꯑꯄꯤꯛ ꯑꯄꯤꯛꯄ ꯄꯨꯟꯁꯤꯒꯤ ꯊꯧꯑꯣꯡꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯎꯔꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯁꯤꯠꯄ, ꯄꯤꯖꯥꯒꯤ ꯃꯍꯥꯎ, ꯆꯠꯄꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯏ, ꯃꯍꯥꯛꯅ ꯈꯪꯂꯛꯏ ꯄꯨꯟꯁꯤꯒꯤ ꯁ꯭ꯄꯥꯔꯛ, ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯑꯆꯧꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯕꯗ ꯅꯠꯇꯦ, ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯏꯁꯥꯅ ꯏꯁꯥꯃꯛꯇ ꯈꯪꯕꯗꯅꯤ꯫ ꯁꯤꯕꯨ ꯁꯥꯏꯀꯣꯂꯣꯖꯤꯅ ꯍꯥꯏ ꯃꯥꯏꯟꯗꯐꯨꯜꯅꯦꯁ ꯏꯐꯦꯛꯠꯁ꯫ ꯖꯣꯟꯅꯁꯨ ꯂꯣꯏꯔꯛꯄꯗ ꯈꯪꯈꯤ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯍꯤꯡꯕ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃ ꯌꯧꯔꯒ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯂꯒ ꯅꯨꯡꯉꯥꯏꯕꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯐꯪꯅꯤꯡꯕ ꯐꯥꯎꯏ, ꯂꯩꯗꯨꯅ ꯂꯩ ꯍꯥꯏꯕ ꯈꯪꯈꯤ꯫ ꯐꯤꯜꯃꯁꯤꯅ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯕ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯣꯐꯤ ꯅꯠꯇꯦ, ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ, ꯄꯨꯟꯁꯤ ꯍꯤꯡꯕ ꯍꯩꯕ, ꯃꯁꯥꯅ ꯃꯁꯥꯃꯛꯄꯨ ꯈꯪꯕ ꯃꯤ ꯑꯃꯒꯤ ꯅꯥꯛꯇ ꯂꯩ꯫ ꯄꯨꯟꯁꯤ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯂꯩꯇꯦ, ꯄꯨꯟꯁꯤ ꯅꯪꯅ ꯆꯥ ꯀꯞ ꯑꯃ ꯊꯛꯂꯤꯉꯩꯗ ꯆꯥꯗꯨꯒꯤ ꯃꯍꯥꯎ ꯈꯪꯂꯤꯉꯩꯗ ꯂꯩ, ꯅꯪꯅ ꯀꯅꯥ ꯑꯃꯒ ꯋꯥꯔꯤ ꯁꯨꯅꯔꯤꯉꯩꯗ, ꯅꯪꯅ ꯁꯣꯔ ꯍꯣꯜꯂꯤꯉꯩꯗ, ꯅꯪꯅ ꯅꯣꯛꯂꯤꯉꯩꯗꯅꯤ꯫ ꯁꯤꯃꯛ ꯄꯨꯟꯁꯤ ꯀꯧꯏ꯫ ꯁꯤꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯤ ꯅꯪꯒꯤ ꯃꯃꯜ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯦ, ꯅꯪ ꯍꯥꯟꯅꯗꯒꯤ ꯄꯨꯝꯅꯃꯛ ꯋꯥꯠꯇꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯪ ꯑꯇꯣꯞꯄꯗ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯎꯠꯄꯗ ꯅꯠꯇꯦ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯂꯥꯛꯍꯜꯂꯒ ꯆꯠꯍꯟꯈꯤꯕꯗꯅꯤ, ꯃꯉꯣꯟꯗ ꯅꯞꯁꯤꯜꯂꯒ ꯂꯩꯕꯗ ꯅꯠꯇꯦ꯫ ꯃꯤꯁꯛ ꯑꯃꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯈꯪꯂꯛꯄꯗꯒꯤ ꯇꯁꯦꯡꯅ ꯃꯤꯁꯛ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯍꯣꯡꯗꯣꯔꯛꯏ꯫ ꯃꯔꯝꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄ ꯀꯔꯤꯒꯨꯝꯕ ꯂꯥꯏꯅꯥ ꯑꯃ ꯅꯠꯇꯦ꯫ ꯑꯋꯥꯕ ꯋꯥꯈꯜ ꯐꯥꯎꯕꯒꯤ ꯃꯔꯝ ꯅꯪ ꯑꯁꯣꯟꯕ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯅꯠꯇꯦ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄ ꯅꯪꯕꯨ ꯍꯤꯡꯂꯤ ꯍꯥꯏꯕ ꯇꯥꯛꯄꯒꯤ ꯈꯨꯗꯝꯅꯤ꯫ ꯈꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ: ꯑꯍꯥꯟꯕꯗ sadness doesn't disappear, it becomes lighter. ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯣꯏ, ꯃꯍꯥꯛ ꯈꯜꯂꯤ ꯃꯈꯩ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯅꯪꯅ ꯍꯤꯡꯂꯤ ꯐꯥꯎꯕ ꯅꯪꯅ ꯃꯄꯨꯡ ꯐꯥꯅ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯅꯪꯅ ꯅꯝꯊꯅꯕ ꯍꯣꯠꯅꯔꯕꯗꯤ ꯃꯍꯥꯛ ꯅꯝꯊꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯂꯨꯝꯊꯔꯛꯀꯅꯤ꯫ ꯃꯍꯥꯛꯄꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯕꯗꯤ ꯑꯋꯥꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯪꯂꯣꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯊꯤꯡꯗꯕꯗꯒꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯑꯋꯥꯕ ꯀꯌꯥꯗꯒꯤ ꯀꯟꯒꯅꯤ꯫ ꯅꯪꯅ ꯍꯥꯏꯌꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ, ꯁꯤ ꯏꯆꯝ ꯆꯝꯕ ꯋꯥꯐꯝꯅꯤ, ꯑꯃꯨꯛ ꯂꯥꯛꯏ ꯑꯃꯨꯛ ꯆꯠꯈꯤꯒꯅꯤ, ꯅꯣꯡ ꯆꯨꯏ ꯑꯃꯨꯛ ꯍꯥꯡꯈꯤ꯫ ꯑꯅꯤꯁꯨꯕꯗ ꯗ ꯁꯥꯏꯀꯜ ꯑꯣꯐ ꯑꯣꯚꯔꯊꯤꯡꯀꯤꯡ ꯕ꯭ꯔꯦꯛꯁ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯈꯟꯕ ꯋꯥꯈꯜ ꯊꯥꯗꯣꯔꯛꯏ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯅ ꯅꯠꯇꯦ, ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯃꯒꯤ ꯃꯊꯛꯇ ꯋꯥꯈꯜ ꯃꯈꯜ ꯃꯈꯜ ꯁꯟꯗꯣꯛꯄꯒꯤ ꯃꯔꯝꯅꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯄꯗ ꯏꯁꯥꯅ ꯍꯥꯏ ꯐꯠꯇꯦ, ꯑꯀꯤꯕ ꯄꯣꯛꯄ ꯍꯧꯔꯛꯏ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯪꯂꯛꯏ, ꯃꯊꯪꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯈꯟꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯥꯡꯒꯜ ꯍꯦꯟꯅ ꯀꯜꯍꯜꯂꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯄꯗ ꯍꯥꯏꯌꯨ, ꯍꯣꯏ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯅꯪꯒꯤ ꯋꯥꯈꯜ ꯋꯥꯕꯒꯤ ꯃꯐꯝꯗ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯂꯤ ꯍꯥꯏꯕ ꯈꯪꯒꯅꯤ꯫ ꯅꯪꯅ ꯈꯪꯒꯅꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄ ꯏꯁꯤꯡꯒꯤ ꯏꯊꯛ ꯑꯃꯒꯨꯝꯕꯅꯤ, ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯃꯨꯛ ꯋꯥꯊꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯈꯪꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯆꯧꯕ ꯏꯁꯤꯡꯒꯤ ꯏꯊꯛ ꯁꯨꯅꯥꯃꯤ ꯑꯣꯏꯔꯛꯏ꯫ ꯃꯍꯥꯛꯄꯨ ꯈꯪꯂꯕꯗꯤ ꯅꯪꯉꯣꯟꯗ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯍꯟꯗꯦ꯫ ꯑꯍꯨꯝꯁꯨꯕꯗ a person become emotionally strong. ꯃꯤꯁꯛ ꯑꯃ ꯃꯅꯨꯡꯗꯒꯤ ꯑꯀꯟꯕ ꯑꯃ ꯀꯔꯝꯅ ꯑꯣꯏꯔꯛꯏ? ꯃꯤꯁꯛ ꯑꯃ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄꯗ ꯅꯝꯊꯅꯕ ꯍꯣꯠꯅꯕ ꯃꯍꯥꯛ ꯃꯄꯥꯟꯗ ꯑꯀꯟꯕ ꯑꯃ ꯑꯣꯏꯅ ꯎꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯁꯥꯃꯛꯀ ꯂꯥꯞꯊꯣꯛꯅꯔꯤꯕ ꯑꯣꯏ꯫ ꯑꯗꯨꯒ ꯃꯤꯁꯛ ꯑꯃꯅ ꯋꯥꯈꯜꯒ ꯌꯥꯅꯔꯒ ꯆꯠꯄ ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯀꯟꯕ ꯑꯃ ꯑꯣꯏꯔꯛꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ, ꯊꯕꯛ ꯑꯋꯥꯕ ꯁꯨꯕ ꯃꯤꯁꯛ ꯑꯃꯕꯨ ꯄꯥꯡꯒꯜ ꯀꯜꯍꯜꯂꯤ꯫ ꯆꯞ ꯃꯥꯟꯅꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯄꯗ ꯃꯍꯥꯛꯄꯨ ꯈꯪꯅꯕ ꯍꯣꯠꯅꯕ ꯃꯤꯁꯛ ꯑꯃꯕꯨ ꯃꯅꯨꯡꯗꯒꯤ ꯀꯜꯍꯜꯂꯤ꯫ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯀꯔꯤꯒꯤ ꯃꯔꯨ ꯑꯣꯏ? ꯍꯛꯆꯥꯡ ꯁꯥꯖꯦꯜꯅ ꯅꯪꯕꯨ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯒꯅꯤ? ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯄꯥꯝꯂꯕꯗꯤ ꯆꯦꯅꯦꯜꯗ ꯚꯤꯗꯤꯑꯣ ꯌꯥꯎꯕꯅꯤ, ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯞꯂꯝꯒꯦ꯫ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯋꯥꯈꯜ ꯄꯣꯛꯂꯛꯄ ꯅꯪꯕꯨ ꯋꯥꯍꯟꯕꯒꯤ ꯂꯥꯛꯄ ꯅꯠꯇꯦ, ꯅꯪꯕꯨ ꯍꯦꯟꯅ ꯄꯨꯟꯁꯤꯕꯨ ꯃꯁꯛ ꯈꯪꯍꯟꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯔꯤꯁꯨꯕꯗ ꯂꯥꯏꯐ ꯃꯣꯔ ꯔꯤꯌꯦꯜ ꯑꯦꯟড ꯄꯤꯁꯐꯨꯜ꯫ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯈꯪꯕꯗꯒꯤ ꯏꯪ ꯆꯤꯛꯄ ꯑꯋꯥꯕ ꯂꯩꯇꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯏ꯫ ꯃꯔꯝ ꯂꯩꯇꯕ ꯃꯔꯝꯗ ꯋꯥꯈꯜ ꯈꯟꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯊꯥꯗꯣꯔꯛꯏ꯫ ꯅꯪꯅ ꯈꯪꯂꯛꯏ ꯄꯨꯟꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯗꯦ, ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯂꯨꯝꯕ ꯁꯣꯏꯗꯅ ꯐꯪꯅꯩ꯫ ꯁꯤꯕꯨ ꯅꯪꯅ ꯈꯪꯕꯗꯒꯤ ꯍꯥꯏꯔꯛꯏ, ꯁꯤ ꯑꯩꯅ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯈꯜꯂꯣꯏꯗꯕꯅꯤ, ꯂꯥꯛꯀꯅꯤ ꯆꯠꯈꯤꯒꯅꯤ꯫ ꯏꯪ ꯆꯤꯛꯄꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯔꯣꯜ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ, ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯋꯥꯈꯜꯁꯤꯡꯕꯨ ꯈꯪꯕꯅꯤ ꯍꯥꯏꯕꯗ ꯌꯥꯖꯕꯅꯤ꯫ ꯃꯉꯥꯁꯨꯕꯗ ꯔꯤꯂꯦꯁꯟꯁꯤꯞꯁ ꯕꯤꯀꯝ ꯕꯦꯇꯔ꯫ ꯂꯩꯅꯔꯤꯕ ꯃꯔꯤ ꯈꯪꯅ ꯆꯥꯟꯅꯔꯤꯕꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯊꯃꯣꯏ ꯁꯦꯡꯅꯔꯛꯏ꯫ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯃꯤꯁꯛ ꯑꯃꯒꯤ ꯋꯥꯈꯜꯕꯨ ꯍꯦꯟꯅ ꯊꯣꯊꯍꯜꯂꯤ꯫ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯂꯥꯛꯄ ꯃꯇꯝꯗ
nangna khalli atopana aigonda karigi thawoidribano karigi nungsidribano karigi warauribano nangna wakhal nungaitaba lakliba karigino khanglakpadagi atopana nangonda torokpada nangna khanglai maksu kariguma nungaitaba ama leibana bangnasu aigonda nungaitribani aduga nangna atopabu wanaba thabak taude misak amana awaba karino masak khanglakpadagi atopada wanaba thabak taude taruksuwada a person stops running away of themselves misak ama masamakdagi chenba toklei mi ayamba wakhal nungaitaba phalakpada nungaitaba wakhaldagi chenaba hotnai phone sijinai reels scroll tawi mayai kaba chinjak sijinai kanadaba maramda masana masamakpo thabak sangdaba amagum utli adubu awaba nungaitaba wakhal lakpa matamda masamakpo karigumba wakhal ama lakliba karigino khangnaba hotnaba misak amana mayai kaba chinjak reels maram leitawda matam manghanba thabak singbu tawdaba ngammi makpu kalhanba maruoiba thabakta masana masamakpo insinba ngammi simak misak amagi punsigi nungaiba punsi haibaduni mak kaidonungda wakhal amada panduna leirakte nungaitaba wakhal laklabasu lakhalaga chatlanki ningtamna punsi hingni taret subada sadness becomes the gate of transformation nungaitaba wakhal maram oiraga misak amagi punsida ahongba oirei wakhal nungaitaba pokpa alarm amagumbani hakchangda awaba anaba ama poklakpada hakchangna hai karigumba chumdaba ama oiri wakhal nungaitabna hai karigumba ama hongtokpham thoi misak amana nangna makna hairibasibu taba heirabadi nang hongtokpa horei hainabi hongdorakani lainariba mari mataga hena mari chesilai punsida kari tawhum thoi mayek singlei awaba punsida lakpa nangbu wahanbagi nate nangbu masak khanganbagi invitation ni nipan subada happiness becomes deeper misak amana punsida likna awaba thengnabadi mak nungaiba harauba karino mapung phana khangde adu misak amana awababu hena khangli makhai magi harauba nungaibasu aduki matik chawi apik apik maramdasu magna harauba nungaiba hai ayuki nungsit momon minop cha kap amada kana amana mangonda nungairibu hangakpada maramdi magna khangi awaba karino magna makhol ahoba haraubagi matungda tanade simak misak amagi awabana maram oiraga kham thengna nungaiba haibaduni maramdi awaba lakpa matamda mak mathomta lakte maka loinana nungaiba haraubasu puraga lai taret subada person learn to live in the present misak amana hojiki matamda hingba karino tamlei nungaitaba wakhal misak amabu haukiba natraga lakadaba matamda chingni taksi sonba ningamdaba lakadaba matamgi kiba wakhal makhal khanba anxiety khoirang khoisaunaba karigi oiribano makbu karamna kokhangani sigi maramda video pamlagadi ngasigi video sigi views 10,000 yahonbiyo karamna yahongani subscribe comment like share na yahongani share gi option yawani video sibu hanjinna anirak natraga ahumlag yenglagasu natraga channel sigi atopa video sing yenglagasu yahongani ngaiko video loiramda yore amuk topic ta hanjilaglasi wakhal nungaitaba amuk lai amuk chatki yajaba mina hojiki matamda present time da masangku hanna puraga lai future amadi past da wakhal khanbagi mafamda future amadi past da masamakpu thambadagi present time da masamakpu puraga lai magna ai hojik hingli haiba khangi aduga simak punsini punsi hayengda nate ngasidani punsi haukraba matam amadi lakadaba matamda nate ngasidani karigumba nangi wakhalda hojiki matamda khallaga hinglaga lakadaba matamda karamna mai pakani hojiki ta khallaga hingba tungi khandaba mai pakpadi lakadaba matamgi khanbada lai punsida awaba leiraga hojiki matamda karamna khallaga hingani sigumba wahang kaya wakhalda phawragadi mayak sengba video semlakani ngasigi video si 10k soidana yehonbiyo share tawbiyo tara subada the biggest change identity shift punamak sigi sathiba danger oiba wakhaldi ai asonbani ai ithomtani aigi kanasu leite ai chinta taw mi yamani misak amabu mayak sengba punsi awaba kokhanba wakhal aigi wakhal nungaitaba aigi manungda lei adubu ai wakhal nungaitaba misak nate wakhal karigumba ama phawrakpa aigi asengba saklon nate mak aibu ai kanano khanganbagini uhanbagini awaba miyoibagi yaknaba nate awaba nangbu matam pumbada takpibagi leibani ningsingo misak amana awabu khangbadagi maki punsida ahongbu purakpada kananasu thingba ngamde ningsingo nungaitaba phawrakpada makbu namthanaba honaganu mak lakpada khangu mak aibu kalhanbagi lakpani ngasigi video sina nangbu tasengna nang nasambu uhanba ngambra pakum piba kawano karigumba nangna aibu nangi aseng marup amani khallagadi channel sibu soidana support taw nangi like subscribe comment share channel sibu chawkhotpada nangna yamna chawna mateng pangli